Assamda meetop khandokpagi base year 1971 oinaba Supreme Court na ruling pikre. Manipur da meetop khandoknaba base year gi wafam nouhounana khannaba mathou tarakli MMTU. Pawasi pandam pause dagi laukhatsabane. Assam Court na sakhanglaba maruoiba citizenship rule bu saugatuna. Assamda meetop khandokpagi base year 1971 oinaba Supreme Court ki just mangana saba division bench amana ngarang wayel pikre. Agency gi pauna hai kumza 1971 gi mamangda Assamda sangsilakiba Bangladesh refugees singbu citizenship pinaba Assam Court na recognized over citizenship rule lama Supreme Court ki justice mangana saba bench amana saugatuna Assamda meetop khandokpagi base year 1971 oibada apex court asina ayaba pikhibane kumza 1985 ta chanaba haukiba citizenship act ki section 6A na Bangladesh hana East Pakistan hairambagi refugees sing kumza 1966-1971 faubugi manungda changlakpa Indian citizen amoina register tawbagi ayaba piribane Supreme Court ki Chief Justice D.Y. Chandrachud na luchingba Justice mangana saba division bench adugi manungda kumza 1985 ta chanaba haukiba citizenship act ki section 6A bu Justice Marina saugatlaga Justice J.B. Paridiwala na section asibu yaningda phongdokhe division bench asida Justice Suryakan MM Sundres amasung Manoj Misra yaure Bangladesh dagi sangsilakpa meetop miyan sasing na Assam gi demography da choba safu ama pirakpaga loinana citizenship ki ek ki section 6A na Assam gi yellow furup sing natraga sahi kaya gi mamangdagi leraglaba furup sing gi political amade cultural right po violate tawre haiduna Supreme Court ta thangalakpa petition amagi matangda apex court asina Assamda meetop khandokpagi base year 1971 da dumak oinaba wayel adu pikhibane agency gi pawasina makata raduna hai central government na citizenship act 1985 asi atai mafam singdasu chana hanba yai adubu haidiba base year asidi manadaba yai Supreme Court ki ruling asidi Assam khaktagi ne Chief Justice D.Y. Chandrachud na hai ek asigi section 6A asi Assam da meetop miyan cha singna state asigi hana laijariba purup singi culture amade demography da singnaragliba sigi political solution ama purangnaba hapkiba section ama nei Assam da meetop miyan sa lak nifuna sangsilakpada piriba safu asida West Bengal da miyoi lak yangkai taret sangsilakpagi safu hele maramdi Assam gi pak saubadagi West Bengal gi pak saubana hen bani haina su Chief Justice na phongdokhe Bangladesh Liberation War matamda Assam da leibak asigi miyoi paktak nana sangsilakraba matung Assam da meetop miyan sa tagthoknaba akanba ihau lakbadagi khongjang sangsiliba lupsingi mihutsinga amade center government ka anigi marakta kumza 1985 ki August 15 da Assam Accord sign tawnakibane amade miyoibagi minungsi ground da yenglaga citizenship act 6A hapsinduna kumza 1971 ki March 15 gi mamangda Assam da sangsilakiba Bangladeshi khudingmak Indian citizenship piba dumakpo bot hadabadi yahandaba haina yanakibane kumza 1971 ki March 15 da cut off date base year way bhai basi yamna maram chai adumakpu section 6A asi under inclusive natraga over inclusive ki wafam leite kumza 1971 gi March 15 gi matungda Assam da sanglakiba meetop singbu citizenship piba yarwai haina su Supreme Court ki wayel adu da palle Manipur da meetop khandoknaba base year gi wafam nouhounana khannaba mathou tarakli MMTU Assam da meetop khandokpagi base year 1971 da oinaba Supreme Court na ngarang ruling pikhiba sida meetop miyan sana yosilakpagi chawna ihau leiriba Manipur da kari tawgadagi amade kari firep lawgadagi haibagi matangda athubada miyam khanafam thokle haina maitai tribe union MMTU na phongdorokle cherol amada MMTU na hai Manipur da di meetop khandokpagi base year asi 1961 oigani haina warep lawdabasu Supreme Court na Assam gi matang da ngarang pikhiba wayel asina kari ahongbo helakpa yabagi haibadu laingak amadi miyam yauna amuk nouhounana khannaba mathou tarakle awang nongpok lamdam mapungoina Assam Tripura Manipur asi meetop miyan cha singna yosilagliba lamdam singne meetop changsilakpagi mayokta Assam da kumza 1978 tagi akanba ihau lakraba matung kumza 1985 ta center da Assam Accord sign tawnakhe Accord asida yumpham oiduna 2015 dagi NRC sana hananabagi base year 1971 oiduna thabak paikhatpa hokhe adubu NRC gi ware basi Assam gi miya marakta yaningdaba kaya laikhe Assam da meetop khandokpagi base year 1951 da ohen phamtho I haiduna Supreme Court ta Mathou Rahman amasung mahaki organization na 2022 da wakatpadagi
court asina wayel chathaduna lakhibane haujik Assamda meetop khandokpagi base year asi 1971 oiba matamda NRC matungina Bengali lak taraga mapan lising hompu meetop ni haina taseng na leire Supreme Court ki asigumba ruling ama lakhiba asi 1971 gi Indo-Pak war matamda Assam amasung awang nong poglamdamda Bangladeshi lakaya sangsilakhe Assamda na yumthangnariba Bangladesh dagi Bengali sing khwaidagi yamna sensilakhe chensilakiba refugee sing asibu sangjafam pinaba matamadugi India gi Prime Minister Indira Gandhi amadi Bangladesh ki Prime Minister Sheikh Mujibur Rahman anigi marakta inakiba Indira Majib pe ki makhada meetop sing asibu sangjafam piduna Citizen wafam thoi haiduna 1971 gi base year asi ohelakna bagi yumpham thoglakibane adubu maning makha tamba laibak ama oina leiramba Manipur na 1949 da India da tinkhiba amadi lamdam asigi leiramba Foreigner Act 1951 lauthokhiba lamdam asida Supreme Court ki order asi Assamga manana chanagadra haibadu yengsinpham thoe Manipur da meetop khandokpagi base year asi 1961 oibaga loinana NRC chana hananaba Manipur Assembly na 2022 gi August 5 da warep laukhe masigi makha tarakpada sahi asidasu amuga na warep asibu chechinkhe Manipur asi India gi manung amasung mapandagi meetop kaya leptana sangsilakbana meetop kaya gi hithangpham oiduna leirakle masina yellow mi oiriba sing asi ngakpi senbinaba yaudana mutkhiba yana leirakle haujik Manipur da khwaidagi chauna singnarakli basi Myanmar dagi sangsilakpa kuki zo sing asine haukiba chahi yankhai asida kuki zo singna khundari bachingi district singda anoba khul lising amaga chamnga yankhai taruk hengalakhe Churachandpur khakta khul chamnga go hompu hengalakhe masi tarai na loba yaroi hengalakhiba khulgi masing asi unofficial oina lising ani ga chatret lomni haire cherol sina makha taraduna Manipur da mainland India dagi sangsilakpa meetop sing thingna bagidama 2020 da ILP chana hanana warep laukhe adubu ILP gi wahan thok leitre maya yaudaba kai oina kunduna leire refugee oiriba kuki zo sing asina Myanmar dagi logi wangmada changsila laglaga voter list hapsinba Aadhaar card amadi pan card pibadagi hendoktuna logi wangmada yellow mini haiduna SD list fauba hapsille kuki zo sing asibu lanna leptana hapsilakpana Churachandpur na voter lak amaga lising ni fugani thoi satret ka kuntra gani thoi oiduna khwaidagi voter masing yamba district oire Kangpokpina voter lak amaga lising ahum chamnga go humpu humdoi oire laingak na hiram asida akanba midyang sangduna logi sana kanglon gi manungda meetop khandoktuna Myanmar da halan khigadabane logi wangmada sanglakpa meetop singbo khandoklaga maramdamda halan khibai basi community amada lana uba natragana namthabagi thausil natte masi yellow mi oiriba ikhoigi haifam thokpa tanfam thoklaba bird right ni hainasu MMTU na phongdorokle Sougridagi polyphenol yaoba herbal wine mai pakna puthokpa ngamle Dr. Senjam Zinas pawasi pandam pauksi dagi lokhatchabane ulauda leiba School of Horticulture Pandit Din Dayal Upadhyaya Institute of Agriculture Sciences ta BSc Horticulture tamlebe Ormison kathingna Sougridagi polyphenol yaoba herbal wine mai pakna puthokpa ngamle haina Institute asigi associate dinsu oiriba course coordinator Dr. Senjam Zinas na phongdorokle Dr. Senjam Zinas na pauksi asida hai Kamjong district ke Punomaram village dagi institute asida BSc horticulture tamlebe Wormison kathingna hairiba herbal wine asi semkhibane research trial asi mahak Dr. Senjam Zinas na course coordinator oiduna amade Pandit Din Dayal Upadhyaya Institute of Agricultural Sciences ke director Professor RK Imotombagi guidance ta experimental learning program ELP gi makhada yamna kupna nainaduna sahankhibane School of Horticulture gi associate din gi lead research ama oina mahakna makhata na laboratory da thajinduna bioactive compound sing study taunaba sem sari hai kheng Wormison kathing haujik magi BSc Horticulture degree loisanduna ELP program submission tauraba matungda makhata na Manipur da leiriba horticulture crop singi kanaraba pothokaya puthoknaba pandamda chingi khulsingda takpi tambiduna semitlon faganaba honabada natana anoba changyeng kaya sathariba mahirwaine loinana School of Horticulture da MSc tamliba mahirwai kharasu Manipur da phangba tomato beetroot sinar amadi local millet hawaijar na chingba kaya sigi wine research ki thabak sathare hairiba wine makhal sing asi bioactive compound study tawbagi pandamda study asi sathabani hai kheng mahangna makhata na hai atopa research report ki matungin experimental amasung clinical cardiology journal 2006 da phangkhiba research scientist Ramesh Bidabulargi team mamagi matungin
red wine hairibasingsi polyphenol haibadi resveratrol anthocyanin amadi catechins asi marang kaina yawi haina thijinbada palle resveratrol hairiba posak asi cardiovascular disease kayada ngakthokpada yamna kanaba posak amane